Manipuri Wari channel asibu tabiriba khwai pumnamakpu taramna okcheri ngasisu mahausagum Ojagi Lamhenbi taragani suba tangkak amu puduna lakjeri mayam punna taminarasi laijado mana jumaga sadana hairikli punsibaso phengna khamlakli kari yadriba nang sadra manatro nasana khangnadi panthabadawda khangnaba tanagadawni laija mana sakaliba wakhalduga punsibana hairikliba waduga khena manbaduda machinu pom thorakli punsibaso laijida munningnakli chiramase pham ai wahaige laija moli changsilaklaga tapna phamthei sayon basu kirok punsibada yinglaga leiri punsibaso sorama sanghon tharaga gyanyam tana wangang bahuragli angang macha ai wahaige monata aina haidorba wase nangna taningno haibaso ai khangi adubo haidubadi yadri laijaso punsibada nungsini yinglatuna tamchana haiba wabu kari gi taning loidunu taning sum taning niku khuding aigi nakta leiraga atum ngangbiu hairni ngangbi dabai wane laijagi adugumba marau leiba wahai khara dudani punsibaso wangangbada khak balliba adubu punsibaso masadu khara phatharaga makha tarakli mai bombe nang haujikse tien thadoribani wakhaldu khara khal noidi matamgi beluse yam khangdi akhoi na noidoro torokpadadi yam honarei nongmagi matamse yam sathina tangma matamni ngasi haukiba matam nangi punsida amuk hana la aroidawani hek gi haubaga nangna tawgadawase ngasi kari tawba yai haiduna sinoktuna thamgadawni nangna lairik paningba paba yai aduga thabak inkhang suningba atei tawningba school chatba khotba matam chana matam manghandana cheksina sininaraba nongmado plan tawraga masingnaina thongna phana chatkibaduna mayam yang laba kanduda nasigi khunaisida masakhangma mi ama soidana oirakani sanagi tangbalda sukro soidana phamrakani mina thada khongna taba ngamkre aduga yumthangnabagi sumangdadi khongol taba ngamdri dolop chaba lairik haibadi mayam leiri ekhoigi manipursi adubu santidi leitri sotharaba ekhoigi khunaise hawragliba ekhoina chingkhakadawani noidisida phone ama paisilaga samtawraga leiri prithibigi lairik heba mayamgi article mayam ama pairaga leirise noi mata panadre phone da depend tawraga leinakre adu tawganu aina haidi nasana so khara honaraga tana haningi ai samakso hojik matik jadi adugo mayal chongkhalagliba nakhoibudi khara hona haningi nang iba paba thokdaba sunati tuition tamhandaba sunati aduga mana tuition tamba khaktana direct haigani habadi leiti nangi kari watke yumgi problem leiba sunati karigino nangna lairik paba su yam talisiba nangna ngasi kitang waba talingaida chahi phana bo hairoi tha kharagi matungda namitagi na pitagani laijaso punsibada munning laduna yamuna tama sari mana tama manbagi wani tabadi nati nakong namana taraga nakong namada phawdukpi kanna tawri sayonbadi anidugi nakanduda thok uidi punsibaso makha tarakli mai bombe nupi haisidi ngasigi khunaisida achauba thodang loribani ikai hangoidan hairabada nangsu matang matamna puraktuna yumkai balakani nongma natraga nongma mama oirakani imung manunggi bar pumnamak nangna purakadaini adu pumnamakdo nangna mayoknabado kaishu ngamna oi aduna chawasang makoiba ngamdrabasune budi lawsing lebi changchang lawbi nupi ama oinaba direct khara parasiko soida yanaw macha dawna chong na lebana kanaroi ngasidagi direct pa bahuru chalo jo direct pawro wahai se hairaga punsibado sayonbada mamaido ansilagli sayonbado uiraga leirambadada punsibado nokfeta ordana sayonba kilengtumdu pairaga sayonba uiduna leiramba sayonbado phingchong khali tarang amada manglaga leiramba laijaso khangpre khangi sayonbaso masadu ithak thakatna sir tumhinglaba uithokre
Laijasoo gyan men tanabi khangai hairakli. Wari loiraba moyoja. Punsibado pisumda sukjalaidana. Oh, amuk hauraba. Aina ngasaidagi hairi mayamse wari oina tairo. Laijado ipang pangkai side kumdorakli. Wari natro angang pokpagi ga yaurido. Sayonbado khangpre khangi. Punsibado pailiti. Mana ngasaidagi hairi mayamdo laijana amata taramdri khaisaunana khangai hairakli. Os yare chakro chalo. Laijadi punsibana ngasaidagi ngangni mayamdo amata tabiba nati. Mana tahaw hairagadi mama oirakani haiba haidu khaktani. Nungmi sangsara amada laibagom tamna hawgalaga chatkri. Punsibaso thokriba laijada yengnaga wakhalada khalli. Gyan khara tanaba advice biro braibabu wakhala maromda khalaga chatkhrene se. Si yordi aisha magi madung inhing laktore. Asomda laijadi mutkana nungairi. Larik pabadi layardana phangda longna tumnaga mamitu chaptingna pangladuna wakhalada khalli. Damchana ingonda angang mama oirakani kainaga hairise. Mana soibu khanjai oiramniba. Aina ngang oibasida damchaso hek phokdokpa ngamdaba soiramni. Aduna ai hojik kaidawne. Laija longna tumlambado amuk jepli aduga kari toksige munna khalli. Aya khallaba matung phok hawgalaga study table mathagduda jangsallaga notebook amada kari nu khara khalladuna iri. Iribadu loiraga nungmi mathup naina thablaga magi school gi bag to the hapchilamlaga makada kum thakri. Mathangi numitni Laija ngan hawgalli. Aduga ngarangi jedo makutuna pairaga punsibada pinaba question seneraga leiri. Tanja suphang phangde upai leiti Laija school matam oiraktuna school loisilanga makada kum nagli. Jakomda tantana jangnagli. Mamana chak thiba ngairingai duda punsibado washroom lom duda kut hamba changki. Laija sumatang jaringai bihauragi matago jakomnagi prap thorai. Punsibaso kut hamraga thorakpani. Kadomdaginu khangde laijado phut phaujilaklaga waya mata haidabi pocketa jimata da mahapjilamlaga kana jenki. Punsibaso ingangangna karino haibago pocketa homjeli. Mathup naina thopa jedo oirambadagi inganga e yamthuna washroom na mukjanglaga jedo hangduktuna karinu yengli. Mathakta irido padringai khwai makhada iribado hana punsibagi mituna ururi. Mayektu maso singni iri. Damcha, I love you. Punsibado jedo da iramliba ariwa wahaido paraga khangpre khangi. Mangokdo asabikai mamitu khojalaga thajadaba makaloinana jedo da monengli. Later irakli bahaido oiramali laijagido punsibade masada mathong maram khangdre. Makoto thak ninglakli. Mamitu hangana yenglaga later do hawbudagi pamba hawrakli. Dear Moy Oja, surnames na Damcha. Nungsiraba thamoigi mapu oiriba makhoi Ojagi maphamda Lamhenbada mapalai jabi aigi thamoigi oiba kariguma wafam kharatang thamjage. Madudi ai isama punsigi ahanba oina yam singna singtrik singna hairabada makhoi Ojabu ihan hanai ojarba numitudagi Damchagi likpadagi so likliba minoktuna ayu ngahanbituna ayu bungsam sambituna khodaktudagi numitudagi crash oithokre. Aduga haujukna crash to bidai piramlaga thawai hakjang yangna sarbu nuksithokre. Damchabu nuksibagi changse phajaba haina saitharbaso loibana yare. Saithabaso yujade thamoida lotuna leiba nuksibase asuki matigi amoi haina mini yam hainaki. Adubu matamduda aina thajakidabani. Adubu aingona thoklaga khangi achum boirame. Ai tasengna aigi nuksibase lona thamgi honaba ngamje. Damcha kaurage. Makhoi Oja kaubado sawbane. Damcha ahingi thamagi pawdamse ichelsena Damchagi mafamda phongdokpadi ngamjadre. Number bibiyo hairabaso Damchana sukya yade. Lon tanabasi mangaikre.
ꯑꯩꯅ ꯗꯥꯝꯆꯥꯗ ꯅꯝꯕꯔ ꯄꯤꯌꯣ ꯍꯥꯏꯕꯁꯦ ꯂꯣꯟ ꯀꯣꯏꯔꯝꯅꯗꯤ ꯉꯍꯥꯟꯅ ꯐꯪꯂꯝꯅꯤ ꯂꯦꯇꯔꯗꯨ ꯄꯥꯅ ꯄꯨꯟꯁꯤꯕꯗꯨ ꯅꯝꯕꯔ ꯄꯤꯌꯨ ꯌꯥꯗꯕꯒꯤ ꯂꯥꯏꯖꯅ ꯋꯥꯔꯧꯅ ꯍꯥꯏꯔꯛꯂꯤꯕ ꯀꯥꯔꯟ ꯈꯔꯗꯨ ꯄꯥꯕ ꯃꯇꯥꯡꯗꯨꯗ ꯅꯣꯛꯐꯦꯠꯀ ꯇꯧꯔꯛꯂꯤ ꯑꯁꯣꯝꯗ ꯂꯥꯏꯖꯁꯨ ꯃꯁꯥꯗꯣ ꯄꯥꯈꯠꯅ ꯇꯞꯄꯤꯡ ꯆꯥꯛꯈꯨꯝꯗ ꯆꯪꯁꯤꯜꯂꯛꯂꯤ ꯊꯕꯥꯁꯨ ꯂꯥꯏꯖ ꯆꯪꯂꯛꯄꯗꯨ ꯎꯕꯗꯨꯗ ꯕꯦꯃꯥ ꯆꯥꯛ ꯆꯥꯔꯨ ꯂꯥꯎꯗꯅ ꯂꯥꯏꯖ ꯃꯃꯥꯏꯗꯨ ꯇꯨꯡ ꯍꯟꯅ ꯂꯩꯊꯣꯔꯛꯂꯒ ꯄꯨꯟꯁꯤꯕ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯁꯨꯝ ꯀꯨꯝꯂꯛꯂꯤ ꯑꯩꯗꯣ ꯆꯥꯛ ꯆꯥꯔꯒꯦ ꯃꯃꯥ ꯊꯕꯥꯁꯨ ꯂꯥꯏꯖꯗ ꯌꯦꯡꯂꯛꯂꯤ ꯂꯥꯏꯖꯒꯤ ꯏꯊꯛ ꯊꯛꯀꯠꯄ ꯃꯇꯧꯗꯨꯗ ꯍꯥꯏ ꯆꯥꯗꯕ ꯌꯥꯔꯣꯏꯀꯣ ꯀꯩꯅꯣ ꯅꯪꯅ ꯅꯁꯥꯗꯣ ꯏꯄꯥꯒ ꯄꯥꯈꯠꯄꯗꯨꯅ ꯇꯧꯔꯤꯗꯨꯅ ꯅꯠꯇꯦ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯃꯦ ꯔꯟꯕꯤꯔꯁꯨ ꯂꯥꯏꯖꯕꯨ ꯄꯣꯛꯈꯤꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯁꯥꯎꯅꯔꯤꯕ ꯍꯥꯏꯗꯨꯅꯤ ꯉꯁꯤ ꯐꯥꯎꯕ ꯂꯥꯏꯖꯗ ꯀꯧꯗ꯭ꯔꯤ ꯂꯥꯏꯖꯅ ꯆꯥꯛ ꯆꯥꯅꯤꯡꯗꯦ ꯍꯥꯏꯕꯒꯤ ꯅꯃꯥꯗꯨꯗ ꯈꯨꯝꯂꯛꯂꯤꯕ ꯄꯥꯎꯈꯨꯝꯗꯨꯒ ꯆꯤꯡꯅꯅ ꯃꯃꯤꯠꯇꯨ ꯐꯩꯅ ꯌꯦꯡꯂꯛꯂꯤ ꯂꯥꯏꯖꯁꯨ ꯔꯟꯕꯤꯔꯒꯤ ꯃꯤꯠꯌꯦꯡꯗꯨꯗ ꯆꯞ ꯂꯦꯞꯂꯤ ꯁꯅꯥꯍꯜꯁꯨ ꯂꯥꯏꯖꯗ ꯌꯦꯡꯂꯒ ꯌꯥꯎꯁꯤꯜꯂꯛꯂꯤ ꯕꯦꯃꯥ ꯆꯥꯛ ꯆꯥꯗꯕ ꯌꯥꯔꯣꯏꯀꯣ ꯂꯥꯎ ꯍꯣꯔꯦꯟ ꯄꯨꯡ 3 ꯍꯦꯜꯂꯒꯅꯤ ꯍꯜꯂꯛꯇꯣꯏꯗꯣ ꯆꯥꯛꯁꯦ ꯈꯔ ꯆꯥꯁꯤꯜꯂꯣ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯍꯣꯔꯦꯟ ꯋꯥꯔꯅꯤꯅꯦ ꯂꯥꯏꯖ ꯑꯔꯥꯟꯕ ꯊꯕꯛ ꯑꯃ ꯇꯧꯔꯕꯒꯨꯝ ꯃꯌꯥꯝꯗꯨꯒꯤ ꯃꯃꯥꯡꯗꯒꯤ ꯅꯥꯊꯩꯗꯨꯅ ꯆꯠꯄ ꯉꯝꯗ꯭ꯔꯤ ꯇꯞꯂꯤ ꯗꯥꯏꯅꯤꯡ ꯆꯤꯌꯔ ꯑꯃ ꯆꯤꯡꯊꯣꯔꯛꯂꯒ ꯈꯪꯐꯝ ꯐꯝꯊꯩ ꯃꯃꯥ ꯇꯥꯂꯛꯇꯨꯗ ꯁꯥꯌꯣꯟꯕꯗꯨ ꯁ꯭ꯀꯨꯜ ꯕꯦꯒꯇꯨꯒ ꯆꯥꯛꯈꯨꯝꯗ ꯆꯦꯟꯁꯤꯜꯂꯛꯂꯤ ꯂꯥꯏꯖ ꯁꯥꯌꯣꯟꯕ ꯎꯕꯗ ꯉꯔꯥꯡꯒꯤ ꯅꯨꯗꯜꯁ ꯂꯩꯅꯤ ꯍꯥꯏꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯂꯤ ꯑꯗꯨꯕꯨ ꯉꯁꯤ ꯄꯨꯛ ꯍꯧꯒꯠꯄꯗꯒꯤꯗꯤ ꯄꯨꯟꯁꯤꯕꯕꯨ ꯀꯣꯏꯁꯦꯟ ꯁꯦꯟꯅꯔꯒ ꯅꯨꯗꯜꯁ ꯂꯩꯕ ꯀꯥꯎꯊꯣꯛꯈ꯭ꯔꯤ ꯃꯌꯥꯝ ꯃꯃꯥꯡꯗ ꯍꯪꯂꯛꯀꯗ꯭ꯔꯥ ꯄꯥꯈꯠꯂꯤ ꯌꯥꯝ ꯊꯨꯅ ꯃꯃꯥꯏꯗꯨ ꯂꯨꯞꯊꯈꯤ ꯊꯕꯥꯁꯨ ꯁꯥꯌꯣꯟꯕ ꯆꯪꯂꯛꯄꯗꯨ ꯎꯕꯗꯨꯗ ꯍꯩꯃꯥ ꯅꯪ ꯍꯜꯂꯛꯑꯦꯗꯅ ꯆꯥꯛꯁꯦ ꯁꯥꯔꯤꯉꯩꯗꯅꯦ ꯆꯥꯔꯨ ꯂꯥꯎꯁꯦ ꯑꯕꯨꯡꯉꯣ ꯍꯣꯏ ꯃꯃꯥ ꯑꯩ ꯐꯤꯔꯣꯜ ꯍꯣꯡꯗꯣꯛꯈꯤꯒꯦ ꯋꯥꯍꯩꯁꯦ ꯍꯥꯏꯔꯝꯂꯒ ꯁꯥꯌꯣꯟꯕꯗꯨ ꯃꯃꯥꯏꯗꯨ ꯂꯩꯊꯣꯔꯛꯂꯒ ꯆꯠꯀꯦ ꯇꯧꯔꯤ ꯂꯥꯏꯖ ꯐꯝꯂꯒ ꯂꯩꯔꯤꯕꯗꯨꯗ ꯍꯥꯏꯐꯦꯠ ꯎꯕꯗꯨ ꯁꯥꯌꯣꯟꯕꯗꯨ ꯉꯔꯥꯡꯒꯤꯗ ꯅꯤꯡꯁꯤꯡꯂꯛꯄꯒꯤ ꯃꯃꯥꯏꯗꯨ ꯑꯃꯨꯛ ꯂꯩꯊꯣꯔꯛꯂꯤ ꯆꯦ ꯂꯥꯏꯖ ꯃꯃꯥꯏꯗꯨ ꯅꯣꯟꯈꯠꯂꯛꯂꯒ ꯃꯌꯥꯝꯗꯨꯗ ꯀꯤꯔꯨꯞ ꯌꯦꯡꯂꯝꯂꯒ ꯌꯥꯝ ꯊꯧꯁꯥꯗꯅ ꯀꯩꯅꯣ ꯅꯐꯤꯗꯣ ꯍꯣꯡꯉꯨꯔ ꯆꯠꯂꯣ ꯂꯥꯏꯖ ꯃꯃꯤꯠꯇꯨ ꯊꯛꯇ ꯀꯨꯞꯂꯛꯂꯤ ꯃꯌꯥꯝ ꯂꯩ ꯍꯥꯏꯕꯒꯨꯝ ꯁꯥꯌꯣꯟꯕꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯃꯈꯨꯠ ꯈꯨꯗꯣꯝꯕꯤꯗꯨꯅ ꯃꯆꯦꯗ ꯊꯤꯜꯂꯗꯨꯅ ꯉꯔꯥꯡꯒꯤꯗꯣ ꯀꯥꯎꯅꯗꯕꯤ ꯍꯦꯛ ꯀꯥꯎꯕꯗꯅꯦ ꯑꯩꯗꯤ ꯑꯕꯨꯡꯉꯣ ꯁꯥꯌꯣꯟꯕꯅ ꯃꯈꯥ ꯇꯥꯔꯛꯀꯗ꯭ꯔꯥ ꯄꯥꯈꯠꯄꯅ ꯂꯥꯏꯖꯗꯣ ꯃꯃꯤꯠꯀꯗꯨ ꯂꯧꯊꯣꯔꯛꯂꯒ ꯈꯣꯟꯖꯦꯜꯗꯨ ꯀꯜꯂꯞ ꯂꯥꯎꯔꯛꯂꯤ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨꯁꯨ ꯉꯁꯤ ꯂꯥꯏꯖꯒꯤ ꯃꯑꯣꯡꯁꯦ ꯒ꯭ꯌꯥꯟ ꯃꯝꯅ ꯌꯦꯡꯅꯔꯤ ꯁꯥꯌꯣꯟꯕꯁꯨ ꯃꯆꯦꯒꯤ ꯁꯞꯇ꯭ꯔꯗꯨꯗ ꯀꯤꯗꯅ ꯄꯥꯏꯈꯩ ꯆꯦꯟꯊꯣꯛꯈ꯭ꯔꯤ ꯊꯕꯥꯁꯨ ꯂꯥꯏꯖꯗ ꯑꯣꯟꯁꯤꯜꯂꯗꯨꯅ ꯀꯩꯅꯣꯅꯦꯍꯦ ꯑꯕꯨꯡꯉꯣꯒ ꯅꯣꯏ ꯑꯅꯤꯅ ꯇꯧꯅꯔꯤꯗꯨꯅ ꯅꯠꯇꯦ ꯀꯔꯤ ꯑꯔꯣꯜ ꯑꯊꯨꯞ ꯂꯩꯕꯅꯣꯃꯤ ꯀꯥꯎꯅꯗꯕꯤ ꯀꯥꯏꯅꯒ ꯍꯥꯏꯅꯔꯤꯗꯨꯕꯣ ꯔꯟꯕꯤꯔꯗꯣ ꯋꯥ ꯑꯃꯠꯇ ꯍꯥꯏꯗꯦ ꯑꯅꯤꯗꯨꯒꯤ ꯏꯪꯒꯤꯠ ꯏꯔꯥꯡꯗꯣ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯂꯥꯏꯖꯁꯨ ꯃꯁꯥꯗ ꯅꯣꯔꯃꯦꯜ ꯂꯩꯅꯕ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯖꯩ ꯅꯣꯛꯀꯤꯒ ꯇꯧꯔꯗꯨꯅ ꯀꯩꯁꯨ ꯅꯠꯇꯦꯕ ꯃꯃꯥ ꯑꯩꯈꯣꯏꯅꯤ ꯑꯆꯥꯄꯣꯠ ꯆꯥꯕꯩꯅꯤ ꯁꯅꯥꯍꯜꯁꯨ ꯃꯆꯥꯒꯤ ꯃꯤꯆꯪꯗꯒ ꯌꯥꯎꯁꯤꯜꯂꯛꯂꯤ ꯃꯃꯥ ꯅꯪꯁꯤꯗꯤ ꯁꯨꯝ ꯇꯧꯔ ꯂꯩꯌꯦ ꯆꯥꯛꯇꯣ ꯊꯥꯡꯗꯣꯔꯛꯑꯣ ꯀꯩꯗꯧꯔꯒꯦ ꯑꯉꯥꯡ ꯃꯈꯩꯁꯦ ꯂꯣꯏꯅ ꯊꯦꯡꯈ꯭ꯔꯅꯤ ꯊꯕꯥꯁꯨ ꯃꯄꯨꯔꯣꯏꯕꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯃꯣꯏ ꯕꯕꯥ ꯅꯆꯥꯅꯨꯄꯤꯁꯦ ꯀꯩꯅꯣꯃꯅꯦ ꯏꯊꯧ ꯇꯧꯏꯀꯣ ꯉꯁꯤꯁꯦ ꯑꯗꯨꯒꯤꯅꯤ ꯑꯕꯨꯡꯉꯣ ꯃꯈꯣꯏ ꯑꯅꯤꯅꯦ ꯑꯔꯣꯠꯄ ꯊꯕꯛ ꯑꯃꯗꯤ ꯇꯧꯔꯤ ꯃꯁꯥꯒꯁꯦ ꯏꯊꯛ ꯊꯛꯒꯠꯂꯤꯁꯤꯅꯤ ꯂꯥꯏꯖꯗꯣ ꯇꯨꯃꯤꯟꯅ ꯂꯩꯔꯗꯤ ꯃꯃꯥꯅ ꯂꯥꯟꯅ ꯂꯧꯕ ꯍꯦꯟꯈꯤꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯁꯥꯎꯁꯤꯟꯅꯔꯛꯂꯤ ꯑꯩ ꯀꯩꯗꯧꯔꯒꯦ ꯃꯃꯥ ꯉꯁꯤ ꯑꯩꯅꯦ ꯁꯥꯎꯅꯤꯡꯂꯛꯀꯅꯤꯀꯣ ꯃꯤ ꯑꯆꯥꯄꯣꯠ ꯆꯥꯕꯩꯅꯦ ꯍꯥꯏꯔꯒ ꯊꯕꯥꯁꯨ ꯆꯥꯛꯁꯤꯡꯗꯣ ꯊꯤꯕ ꯂꯣꯏꯔꯒ ꯃꯥꯒꯤ ꯃꯃꯥꯡꯗ ꯄꯨꯈꯝꯁꯤꯡꯗꯨ ꯊꯝꯂꯛꯂꯤ ꯁꯅꯥꯍꯜꯁꯨ ꯄꯨꯈꯝꯗ ꯆꯪꯁꯤꯜꯂꯛꯂꯒ ꯆꯥꯕ ꯍꯧꯔꯛꯂꯤ ꯃꯌꯥꯝ ꯐꯝꯂꯤꯕꯗꯨꯗ ꯄꯨꯟꯁꯤꯕꯗꯨ ꯌꯥꯎꯑꯣꯗꯕꯗꯨꯗ ꯔꯟꯕꯤꯔ ꯄꯨꯟꯁꯤꯕꯗꯤ ꯋꯥꯁꯔꯨꯝ ꯆꯪꯈꯤꯕꯅꯦ ꯀꯩꯗꯧꯔꯤꯕꯅꯣ ꯈꯪꯗꯦ ꯁꯨꯛꯊꯣꯛ ꯊꯣꯛꯂꯛꯇ꯭ꯔꯤ ꯑꯣꯟꯊꯣꯛꯅ ꯀꯨꯏꯈ꯭ꯔꯦ ꯀꯧꯕꯤꯔꯨꯔꯣꯗꯅ ꯆꯥꯔꯤꯉꯩꯁꯤꯗ ꯃꯌꯥꯝ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯁꯦ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯃꯊꯟꯗ ꯑꯃꯨꯛ ꯆꯥꯕ ꯅꯨꯡꯉꯥꯏꯔꯔꯣꯏꯅꯦ ꯃꯃꯥ ꯑꯩ ꯆꯥꯛ ꯆꯥꯔꯒꯦ ꯑꯩ ꯆꯥꯛ ꯄꯤꯔꯣ ꯁꯨꯝ ꯉꯥꯡꯂꯒ ꯂꯩꯔꯅꯨ ꯃꯄꯥꯅ ꯄꯨꯟꯁꯤꯕ ꯀꯧꯔꯣ ꯍꯥꯏꯔꯛꯄꯗꯨꯗ ꯂꯥꯏꯖꯗꯣ ꯑꯃꯨꯛ ꯍꯦꯟꯅ ꯄꯥꯈꯠꯄꯗꯒꯤ ꯆꯥꯛ ꯆꯥꯔꯒꯦ ꯍꯥꯏꯔꯛꯂꯤꯕꯅꯤ ꯃꯃꯤꯠꯇꯨꯃꯁꯨ ꯄꯨꯟꯁꯤꯕ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯅ ꯊꯣꯡꯗꯨꯗ ꯍꯥꯏꯔꯞ ꯌꯦꯡꯂꯤꯕꯅꯤ ꯍꯣꯏ ꯏꯕꯨꯡꯉꯣ ꯄꯨꯟꯁꯤꯕꯗꯣ ꯀꯧꯔꯣ ꯊꯦꯡꯈ꯭ꯔꯅꯤꯅꯦ ꯍꯣꯏ ꯏꯃꯥ ꯔꯟꯕꯤꯔꯁꯨ ꯐꯣꯛ ꯍꯧꯒꯠꯂꯛꯂꯒ ꯂꯥꯏꯖꯗ ꯍꯥꯏꯔꯞ ꯌꯦꯡꯂꯝꯂꯒ ꯋꯥꯁꯔꯨꯝ ꯂꯣꯝꯗꯨꯗ ꯄ꯭ꯔꯞ ꯂꯥꯛꯇꯨꯅ ꯈꯣꯟꯖꯦꯜꯗꯨ ꯀꯟꯇꯛ ꯍꯥꯏꯔꯛꯂꯤ ꯄꯨꯟꯁꯤꯕ ꯀꯩꯅꯣ ꯂꯣꯏꯗ꯭ꯔꯕ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯩꯗꯧꯔꯤꯅꯣ ꯑꯣꯟꯊꯣꯛꯅ ꯀꯨꯏꯈ꯭ꯔꯦꯗ ꯔꯟꯕꯤꯔꯅ ꯃꯄꯥꯅꯒꯤ ꯀꯧꯔꯛꯄꯅꯤ ꯄꯨꯟꯁꯤꯕꯗꯨ ꯈꯪꯂꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯆꯦꯗꯨ ꯉꯥꯏꯍꯥꯛꯇꯪꯗꯨꯗ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯍꯧꯗꯦ
ꯃꯥ ꯃꯁꯥ ꯕꯥꯠꯔꯨꯝꯗ ꯂꯩꯔꯤ ꯍꯥꯏꯕ ꯐꯥꯎꯕ ꯀꯥꯎꯊꯣꯛꯈꯤ꯫ ꯔꯟꯕꯤꯔ ꯈꯤꯅꯤ ꯄꯥꯈꯠꯆꯗꯨꯅ ꯇꯨꯡꯗ ꯂꯧꯁꯤꯜꯂꯒ ꯈꯣꯟꯖꯦꯜꯗꯣ ꯏꯐꯤꯡ ꯐꯤꯡꯅ ꯈꯨꯝꯂꯛꯂꯤ꯫ ꯍꯣꯏ ꯂꯣꯏꯔꯦ ꯊꯣꯔꯛꯑꯒꯦ꯫ ꯇꯨ ꯇꯧꯕꯁꯨ ꯅꯠꯇꯦ ꯀꯨꯏꯃꯟꯈ꯭ꯔꯦ ꯍꯥꯏꯕꯅꯤ꯫ ꯅꯠꯇꯦ ꯅꯪꯕꯨ ꯋꯥꯈꯜ ꯃꯆꯥ ꯈꯟꯕꯤꯒ ꯇꯧꯔꯛꯏꯔꯣ ꯏꯇꯥꯎ? ꯂꯩꯕꯥꯛ ꯃꯈꯥꯗ ꯇꯥꯕ ꯑꯀꯪꯕ ꯎꯅꯥꯗꯣ ꯅꯨꯡꯁꯤꯠꯅ ꯍꯨꯝꯕꯗꯨꯗ ꯈꯤꯇꯪ ꯂꯦꯡꯕ ꯎꯕꯗ ꯑꯀꯪꯕ ꯎꯅꯥꯁꯦ ꯂꯦꯡꯉꯦ ꯀꯥꯏꯅꯒ ꯐꯥꯛ ꯅꯣꯛꯄꯤꯗ ꯇꯧꯔꯤꯔꯕ? ꯔꯟꯕꯤꯔꯗ ꯀꯩꯁꯨ ꯈꯪꯕ ꯅꯠꯇꯦ, ꯐꯥꯒꯤ ꯇꯧꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯄꯨꯟꯁꯤꯕꯅ ꯋꯥꯁꯔꯨꯝꯗꯨꯗ ꯂꯩꯔꯤꯕ ꯀꯟꯗꯤꯁꯟꯗꯨꯗꯒꯗꯤ ꯑꯣꯟꯊꯣꯛꯅ ꯆꯥꯟꯅꯈ꯭ꯔꯦ꯫ ꯃꯁꯥꯗꯨ ꯄꯥꯈꯠꯂꯤ, ꯂꯜꯂꯤꯒ ꯈꯨꯝꯂꯛꯂꯤ꯫ ꯏꯇꯥꯎ ꯉꯥꯎꯔꯛꯀꯅꯨꯀꯣ, ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯕꯕꯥ ꯍꯣꯏ ꯇꯥꯔꯒ ꯂꯥꯟꯅ ꯈꯟꯈꯤꯅꯤ꯫ ꯑꯩ ꯊꯣꯔꯛꯑꯒꯦ ꯍꯥꯏꯕ꯫ ꯇꯥꯔꯣꯏ ꯂꯥꯛꯑꯣꯀꯣ, ꯑꯩ ꯆꯪꯉꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯔꯟꯕꯤꯔꯗꯣ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯈ꯭ꯔꯦ꯫ ꯔꯟꯕꯤꯔꯅ ꯆꯠꯈꯤꯕꯒꯤ ꯈꯣꯡꯊꯥꯡ ꯃꯈꯣꯜꯗꯣ ꯍꯦꯛ ꯇꯥꯕꯒ ꯄꯨꯟꯁꯤꯕꯁꯨ ꯒ꯭ꯌꯥꯟ ꯈꯪꯇꯥ ꯇꯥꯏ꯫ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯃꯅꯤꯡꯗ ꯂꯩꯔꯤꯕ ꯃꯥꯅ ꯂꯦꯇꯔꯗꯣ ꯂꯣꯜꯂꯤꯅꯤ ꯀꯥꯏꯅ ꯇꯧꯔꯝꯕꯗꯣ ꯍꯧꯖꯤꯛꯇꯗ ꯅꯣꯛꯅꯤꯡꯕ ꯑꯃꯗꯨꯝ ꯌꯥꯎꯁꯤꯜꯂꯛꯂꯤ꯫ ꯃꯁꯥꯗꯣ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗꯦ꯫ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯗꯣꯔꯛꯂꯒ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯄꯥꯏꯔꯝꯂꯤꯕ ꯂꯥꯏꯖꯒꯤ ꯂꯦꯇꯔꯗꯣ ꯍꯥꯟꯅ ꯊꯨꯞꯄ ꯑꯗꯨꯃꯥꯏꯅ ꯑꯃꯨꯛ ꯊꯨꯞꯆꯤꯜꯂꯒ ꯃꯨꯟꯅ ꯌꯦꯡꯂꯒ ꯃꯆꯤꯟꯗꯨꯗ ꯇꯞꯅ ꯁꯣꯜꯂꯤ꯫ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯑꯩꯕꯨ ꯃꯪꯂ ꯇꯥꯏꯕꯪꯂꯣ? ꯋꯥꯈꯜꯗ ꯍꯥꯏꯐꯦꯠ ꯆꯤꯡꯅꯈꯤꯕꯒ ꯊꯕꯛ ꯑꯣꯏꯅ ꯍꯦꯛꯇ ꯄꯥꯡꯊꯣꯔꯛꯏꯅꯦ꯫ ꯀꯌꯥꯝ ꯂꯝ ꯍꯦꯜꯂꯤꯕ ꯑꯉꯥꯡꯅꯣꯅꯦ? ꯑꯩꯕꯨ ꯌꯨꯝꯗ ꯍꯟꯈꯤꯕꯅ ꯐꯗꯣꯏꯖꯥꯠꯂꯣ? ꯋꯥꯍꯩꯁꯦ ꯍꯥꯏꯔꯗꯨꯅ ꯂꯦꯇꯔꯗꯣ ꯄꯣꯀꯦꯠꯇ ꯑꯃꯨꯛ ꯍꯥꯞꯆꯤꯜꯂꯒ ꯋꯥꯁꯔꯨꯝꯗꯒꯤ ꯊꯣꯔꯛꯂꯤ꯫ ꯑꯗꯨꯒ ꯃꯣꯡ ꯍꯥꯗꯅ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯂꯤ꯫ ꯏꯃꯨꯡꯒꯤ ꯃꯤ ꯂꯣꯏꯅ ꯏꯀꯣꯏ ꯀꯣꯏꯅ ꯐꯝꯃꯤꯟꯅꯗꯨꯅ ꯆꯥꯛ ꯆꯥꯕ ꯍꯧꯔꯝꯂꯤ꯫ ꯊꯕꯥꯗꯤ ꯆꯥꯗ꯭ꯔꯤ, ꯅꯥꯀꯟꯗ ꯂꯦꯞꯂꯒ ꯃꯌꯥꯝꯒꯤ ꯑꯋꯥꯠ ꯑꯄꯥ ꯍꯪꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯄꯨꯟꯁꯤꯕ ꯆꯪꯂꯛꯄ ꯎꯕꯗꯨꯗ ꯊꯕꯥꯗꯣ ꯅꯣꯡꯃꯤꯒ ꯀꯧꯁꯤꯜꯂꯛꯂꯤ꯫ ꯂꯥꯛꯑꯣ ꯄꯨꯟꯁꯤꯕ, ꯃꯌꯥꯝ ꯆꯥꯕ ꯍꯧꯕꯗ ꯉꯥꯏꯔꯤꯕꯅꯤ꯫ ꯂꯥꯏꯖꯗꯤ ꯃꯃꯥꯏꯗꯨ ꯂꯨꯛꯊꯔꯒ ꯂꯩꯈ꯭ꯔꯤ꯫ ꯄꯨꯟꯁꯤꯕꯗꯣ ꯁꯛꯐꯝ ꯁꯨꯡꯍꯣꯡ ꯍꯣꯡꯗꯅ ꯍꯣꯏꯃ, ꯑꯩꯗꯤ ꯆꯥꯛꯁꯦ ꯀꯌꯥ ꯆꯥꯅꯤꯡꯗ꯭ꯔꯦꯗ꯫ ꯁꯅꯥꯍꯜꯁꯨ ꯁꯠ ꯈꯨꯝꯂꯛꯂꯤ꯫ ꯍꯥꯏ, ꯀ꯭ꯂꯥꯁ ꯃꯌꯥꯝ ꯂꯧꯔꯤꯗꯨꯒ ꯍꯣꯔꯦꯟ ꯋꯥꯅꯤ꯫ ꯏꯆꯥ ꯋꯥꯍꯟꯕ ꯌꯥꯕ ꯅꯠꯇꯦꯀꯣ, ꯆꯥꯅꯤꯡꯗꯕ ꯀꯌꯥꯔꯣꯏ꯫ ꯄꯨꯟꯁꯤꯕꯗꯣ ꯆꯪꯁꯤꯜꯂꯛꯂꯒ ꯆꯤꯌꯔ ꯑꯍꯥꯡꯕ ꯌꯦꯡꯂꯤ꯫ ꯂꯥꯏꯖꯒꯤ ꯃꯅꯥꯛꯇ ꯑꯃ, ꯑꯗꯨꯒ ꯂꯥꯏꯖꯒꯤ ꯍꯦꯛ ꯑꯣꯄꯣꯖꯤꯠꯇ ꯑꯃ ꯍꯥꯡꯂꯒ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯄꯥꯛ ꯇꯨꯡꯁꯤꯟꯕ ꯉꯝꯗꯦ꯫ ꯉꯍꯥꯟ ꯃꯈꯩ ꯑꯣꯏꯔꯕꯗꯤ ꯂꯥꯏꯖꯒꯤ ꯃꯅꯥꯛꯇꯨꯗ ꯅꯠꯇ꯭ꯔꯒ ꯑꯣꯄꯣꯖꯤꯠꯇ ꯊꯥꯔꯤꯕ ꯆꯤꯌꯔꯗꯨꯗ ꯏꯀꯣꯏ ꯀꯣꯏꯗꯅ ꯐꯝꯈ꯭ꯔꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯉꯁꯥꯏꯒꯤ ꯂꯥꯏꯖꯒꯤ ꯂꯦꯇꯔꯗꯨꯒꯤ ꯋꯥꯍꯩ ꯈꯔꯗꯣ ꯄꯥꯔꯨꯕꯗꯒꯤ ꯃꯁꯥꯗꯣ ꯏꯀꯣꯏ ꯀꯣꯏꯈ꯭ꯔꯤ꯫ ꯍꯦꯛ ꯆꯪꯁꯤꯜꯂꯒ ꯐꯝꯕ ꯉꯝꯗ꯭ꯔꯤ, ꯈꯧꯇꯛ ꯆꯥꯏ꯫ ꯁꯅꯥꯍꯜꯒꯤ ꯃꯅꯥꯛꯇ ꯂꯦꯞꯂꯒ ꯇꯧꯐꯝ ꯈꯪꯗꯅ ꯂꯩꯔꯤ꯫ ꯄꯨꯟꯁꯤꯕꯅ ꯂꯦꯞꯂꯒ ꯁꯨꯝ ꯂꯩꯕꯗꯨꯗ ꯔꯟꯕꯤꯔꯗꯣ ꯌꯦꯡꯈꯠꯂꯛꯂꯤ꯫ ꯄꯨꯟꯁꯤꯕꯁꯨ ꯔꯟꯕꯤꯔꯒꯤ ꯃꯤꯠꯌꯦꯡꯗꯨꯗ ꯂꯥꯟꯅ ꯈꯟꯈꯤꯗ꯭ꯔꯥ, ꯃꯥꯒꯤ ꯀꯥꯔꯟꯗꯨ ꯇꯧꯔꯛꯀꯗ꯭ꯔꯥ ꯄꯥꯈꯠꯅ ꯔꯟꯕꯤꯔꯅ ꯋꯥ ꯉꯥꯡꯂꯛꯇ꯭ꯔꯤꯉꯩ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯂꯒ ꯂꯥꯏꯖꯒꯤ ꯑꯣꯄꯣꯖꯤꯠꯀꯤ ꯆꯤꯌꯔꯗꯣ ꯆꯤꯡꯊꯣꯛꯂꯒ ꯁꯠ ꯐꯝꯊꯩ꯫ ꯑꯗꯨꯒ ꯌꯥꯝ ꯊꯨꯅ ꯆꯥꯛꯇꯨ ꯆꯥꯕ ꯍꯧꯔꯤ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯦ ꯀꯔꯤꯅꯣ ꯈꯪꯗꯦ, ꯑꯅꯤꯗꯨꯒꯤ ꯏꯔꯥꯡꯗꯨ ꯈꯪꯕꯅꯔꯥ ꯃꯩꯉꯧꯗꯨꯁꯨ ꯄꯨꯟꯁꯤꯕꯒꯤ ꯇꯨꯡꯗꯨꯗ ꯂꯦꯞꯂꯗꯨꯅ ꯃꯤꯌꯥꯎ ꯈꯣꯡꯂꯤ꯫ ꯂꯥꯏꯖꯗꯤ ꯃꯒꯣꯛꯇꯨ ꯅꯣꯟꯊꯈꯤꯕꯗꯒꯤ ꯅꯣꯟꯈꯠꯄ ꯉꯝꯗ꯭ꯔꯤꯕꯅꯤ꯫ ꯃꯁꯥꯗꯨꯃꯁꯨ ꯄꯥꯈꯠꯄꯒ ꯏꯀꯥꯏꯕꯒ ꯄꯨꯟꯁꯤꯕꯒꯤ ꯃꯅꯥꯀꯣꯡ ꯑꯅꯤꯗꯨ ꯕꯪ ꯁꯥꯒꯠꯂꯤ꯫ ꯃꯃꯥꯏ ꯑꯅꯤꯗꯨꯁꯨ ꯉꯥꯡꯁꯤꯜꯂꯤ꯫ ꯃꯩꯉꯧꯅ ꯈꯣꯡꯂꯛꯄꯗꯨꯗ ꯃꯆꯤꯟꯗꯨ ꯉꯥꯡꯅꯤꯡꯕꯅꯗꯤ ꯌꯥꯗ꯭ꯔꯤ꯫ ꯄꯨꯟꯁꯤꯕꯅ ꯃꯥꯒꯤ ꯃꯃꯥꯡꯗ ꯍꯦꯛ ꯐꯝꯕꯗꯨꯗ ꯃꯃꯤꯠꯇꯨ ꯌꯦꯡꯈꯠꯄ ꯐꯥꯎꯕ ꯉꯝꯗ꯭ꯔꯕꯅꯤ꯫ ꯆꯤꯟꯕꯥꯜꯗꯨ ꯉꯥꯡꯅꯤꯡꯕꯅ ꯍꯦꯟꯃꯟꯈꯤꯕꯅ ꯃꯈꯥ ꯆꯤꯛꯂꯒ ꯈꯥꯡꯂꯤ꯫ ꯃꯥꯅ ꯂꯦꯇꯔ ꯄꯤꯈꯤꯕꯗꯣ ꯃꯌꯥꯝ ꯃꯃꯥꯡꯗꯨꯗ ꯄꯨꯟꯁꯤꯕꯅ ꯍꯥꯏꯔꯛꯀꯗ꯭ꯔꯥ ꯈꯟꯕꯗ ꯃꯁꯥꯗꯨꯁꯨ ꯆꯨꯝꯅ ꯐꯝꯕ ꯉꯝꯗ꯭ꯔꯕꯅꯤ꯫ ꯀꯣꯏꯂꯦꯡ ꯂꯦꯡꯂꯤ꯫ ꯃꯤꯍꯨꯜꯗꯨꯃꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯈꯣꯡꯖꯦꯜ ꯀꯟꯅ ꯆꯨꯡꯈꯠꯂꯛꯂꯤ꯫ ꯊꯕꯥꯗꯣ ꯄꯨꯟꯁꯤꯕꯒꯤ ꯇꯨꯡꯗ ꯆꯪꯁꯤꯜꯂꯛꯂꯒ ꯃꯩꯉꯧꯕꯨ ꯇꯥꯟꯊꯣꯛꯂꯤ꯫ ꯍꯥꯏ ꯃꯩꯉꯧ, ꯈꯣꯡꯉꯅꯨ, ꯇꯥꯅꯤꯡꯗ꯭ꯔꯤ꯫ ꯃꯤ ꯆꯥꯛ ꯑꯃꯇ ꯆꯥꯐꯝ ꯈꯪꯂꯔꯣꯏ꯫ ꯅꯪꯒꯤ ꯆꯥꯛꯁꯦ ꯆꯥꯔꯨ ꯂꯥꯎ꯫ ꯂꯥꯏꯖꯒꯤ ꯑꯆꯥꯟꯕꯤ ꯃꯩꯉꯧꯗꯣ ꯈꯣꯡꯕꯗꯨ ꯆꯞ ꯂꯦꯞꯂꯒ ꯊꯕꯥꯒꯤ ꯃꯇꯨꯡ ꯏꯟꯅꯈꯤ꯫ ꯂꯥꯏꯖꯗꯣ ꯅꯦ ꯈꯤꯇꯪ ꯇꯥꯏ, ꯋꯥꯈꯜꯗꯨꯗꯁꯨ ꯈꯜꯂꯤ꯫ ꯃꯩꯉꯧ ꯒꯨꯗ꯫ ꯄꯨꯟꯁꯤꯕꯁꯨ ꯆꯥꯛꯇꯨ ꯆꯥꯅ ꯂꯥꯏꯖꯗ ꯍꯥꯏꯔꯞ ꯌꯦꯡꯂꯤ꯫ ꯁꯥꯌꯣꯟꯕꯁꯨ ꯏꯔꯥꯡꯒꯤ ꯃꯇꯧꯗꯨꯗ ꯄꯨꯟꯁꯤꯕꯗ ꯑꯃꯨꯛ ꯌꯦꯡ, ꯂꯥꯏꯖꯗ ꯑꯃꯨꯛ ꯌꯦꯡ ꯇꯧꯔꯒ ꯅꯣꯛꯐꯦꯠ ꯇꯧꯔꯤ꯫ ꯂꯥꯏꯖꯁꯨ ꯆꯥꯛꯇꯨ ꯆꯥꯅ ꯌꯥꯝ ꯀꯤꯅ ꯑꯃꯨꯛꯇꯪꯗꯤ ꯌꯦꯡꯖꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯃꯤꯠꯇꯨ ꯅꯨꯡꯁꯤꯅ ꯌꯦꯡꯈꯠꯂꯛꯂꯤ꯫ ꯄꯨꯟꯁꯤꯕꯁꯨ ꯇꯟꯖꯥ ꯆꯥꯅꯔꯨꯕ ꯍꯥꯏꯒꯗ꯭ꯔꯥ, ꯏꯁꯤꯡ ꯊꯛꯀꯦꯅ ꯒ꯭ꯂꯥꯁꯇꯣ ꯄꯥꯏꯒꯦꯅ ꯃꯃꯥꯏꯗꯨ ꯐꯠ ꯂꯩꯔꯒ ꯌꯦꯡꯂꯛꯄꯗ ꯑꯅꯤꯗꯨ ꯍꯦꯛ ꯃꯤꯠ ꯆꯥꯅꯩ꯫ ꯑꯅꯤꯃꯛ ꯆꯞ ꯃꯥꯟꯅꯅ ꯆꯥꯛꯇꯨ ꯍꯥꯔꯤ꯫ ꯑꯅꯤꯗꯨꯒꯤ ꯃꯇꯧꯗꯨꯗ ꯃꯌꯥꯝꯗꯨ ꯉꯛꯅ ꯌꯦꯡꯅꯔꯛꯂꯤ꯫ ꯁꯥꯌꯣꯟꯕꯗꯨ ꯃꯆꯤꯟ ꯈꯨꯝꯖꯤꯜꯂꯒ ꯈꯤ ꯅꯣꯛꯂꯛꯂꯤ꯫ ꯔꯟꯕꯤꯔꯁꯨ ꯏꯁꯤꯡ ꯒ꯭ꯂꯥꯁꯇꯨ ꯌꯥꯝ ꯊꯨꯅ ꯄꯨꯟꯁꯤꯕꯗ ꯄꯤꯔꯤ꯫ ꯊꯕꯥꯁꯨ ꯄꯥꯈꯠꯅ ꯂꯥꯏꯖꯗ ꯏꯁꯤꯡꯗꯨ ꯄꯤꯔꯤ꯫ ꯑꯅꯤꯃꯛꯇꯨ ꯏꯁꯤꯡꯗꯨ ꯊꯛꯂꯤ꯫ ꯁꯅꯥꯍꯜꯅ ꯃꯃꯥ, ꯅꯪꯒꯟꯗꯨꯗ ꯑꯝꯇ ꯅꯥꯟꯊꯕꯤꯌꯨꯅꯦ ꯅꯆꯥꯅꯨꯄꯤꯗꯣ꯫ ꯂꯥꯏꯖꯗꯣ ꯃꯈꯥ ꯇꯥꯅ ꯐꯝꯕ ꯉꯝꯃꯔꯣꯏ ꯈꯟꯕꯅ
ꯃꯃꯥꯅ ꯅꯥꯟꯊꯔꯛꯇ꯭ꯔꯤꯉꯩ ꯐꯛ ꯍꯥꯞꯒꯠꯂꯒ ꯂꯣꯛ ꯈꯨꯅ ꯌꯥꯔꯗꯤ ꯑꯩꯗꯤ ꯀꯩꯝ ꯇꯧꯗ꯭ꯔꯦ ꯕꯕꯥ ꯋꯥꯍꯩꯁꯦ ꯍꯥꯏꯅ ꯃꯈꯨꯠ ꯅꯥꯝꯃꯗꯨꯅ ꯏꯁꯤꯡ ꯒ꯭ꯂꯥꯁꯇꯨ ꯄꯥꯏꯔꯒ ꯆꯦꯟꯊꯣꯛꯈ꯭ꯔꯤ ꯄꯨꯟꯁꯤꯕꯁꯨ ꯑꯍꯝ ꯇꯧꯔꯒ ꯃꯁꯥꯗ ꯏꯊꯛ ꯊꯛꯅ ꯆꯥꯛꯇꯨ ꯆꯥꯕ ꯃꯈꯥ ꯇꯥꯅ ꯍꯧꯅꯕ ꯂꯥꯛꯅꯔꯤꯉꯩ ꯔꯟꯕꯤꯔꯅ ꯄꯨꯟꯁꯤꯕꯒꯤ ꯅꯪꯒꯟꯗ ꯅꯥꯟꯊꯕꯤꯔꯗꯨꯅ ꯀꯩꯅꯣ ꯏꯇꯥꯎ ꯑꯩꯈꯣꯏ ꯕꯦꯝꯃꯒ ꯅꯪꯒꯅ ꯉꯁꯤ ꯇꯧꯔꯤꯁꯤꯕꯣ ꯅꯃꯥꯏ ꯑꯣꯟꯁꯤꯟꯅꯔꯒ ꯐꯝꯂꯒ ꯆꯥꯛ ꯆꯥꯔꯒ ꯄꯨꯂꯞ ꯑꯃꯨꯛ ꯍꯥꯏꯃꯤꯟꯅꯔꯤꯗꯨꯕꯨ ꯀꯩꯅꯣ ꯅꯈꯣꯏ ꯑꯅꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯐꯝꯃꯤꯟꯅꯔꯅꯨꯀꯣ